ꯑꯩꯈꯣꯏꯒꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯁ ꯇꯧꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝ 16 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯇꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯎꯪꯈꯠꯅꯔꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯥꯟ ꯁꯣꯛꯅꯔꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯃ ꯖꯣꯟꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯕꯤꯇꯤ ꯄꯥꯔꯛ ꯑꯗꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯑꯃꯁꯨꯡ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥꯅ ꯃꯃꯥꯡꯗꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯨꯒ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯁꯨ ꯌꯥꯝꯅ ꯐꯩꯌꯦꯅ ꯈꯟꯖꯩ ꯑꯇꯣꯞꯄ ꯑꯣꯖꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯦ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒ ꯏꯟꯗꯤꯌꯥꯒ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯒꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯊꯤꯅꯗꯅ ꯂꯥꯛꯑꯕꯅꯤꯀꯣ ꯑꯗꯨꯅꯗꯤ ꯋꯥꯔ ꯑꯁꯤ ꯁꯣꯏ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯔꯤꯕ ꯁꯤꯇꯤꯖꯟ ꯃꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯟꯕꯅꯤꯗ ꯑꯗꯨꯗꯤ ꯂꯥꯟ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯄꯥꯏꯕ ꯅꯠꯇꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯥꯔꯃꯤ ꯑꯣꯏꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯅꯠꯇꯦ ꯑꯗꯩ ꯍꯥꯎ ꯇꯨ ꯁꯔꯚꯥꯏꯚ ꯍꯥꯎ ꯇꯨ ꯄ꯭ꯔꯣꯇꯦꯛ ꯀꯥꯏꯗꯣ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯂꯝꯗꯨꯒꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯃꯩꯗꯨ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯅ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯃꯌꯥꯝ ꯇꯧꯕ ꯑꯗꯒꯤ ꯍꯦꯛ ꯑꯅꯥ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯩꯒꯤ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕ ꯎꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯠ ꯇꯧꯔꯒ ꯇꯥꯛꯏꯅꯦꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯅꯤꯄꯨꯔꯁꯨ ꯇꯥꯛꯂꯛꯏꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯗꯣ ꯀꯩꯅꯣꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯅ ꯂꯣꯏꯅ ꯚꯥꯁ ꯑꯣꯏꯅ ꯃꯥ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯀꯩꯅꯣꯝꯃ ꯃꯐꯝ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯃꯤ ꯈꯔ ꯑꯎꯕ ꯃꯤ ꯈꯔꯗꯤ ꯋꯥꯗꯅꯦꯕ ꯑꯗ ꯑꯎꯕ ꯃꯤ ꯈꯔꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯟꯅꯕꯒꯤ ꯊꯧꯗꯥꯡ ꯃꯌꯥꯝꯗ ꯂꯧꯅꯕꯒꯤ ꯁꯟꯗꯣꯛꯅꯕꯒꯤ ꯋꯥꯕꯅꯦꯕ ꯃꯁꯤ ꯑꯐꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯐꯕꯅꯤ ꯑꯗꯨ ꯑꯐꯕ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯋꯥꯔ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯐꯠꯇꯦꯀꯣ ꯋꯥꯔꯁꯤ ꯀꯅꯥ ꯄꯥꯟꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯋꯥꯔ ꯊꯣꯛꯂꯤꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯊꯣꯛꯏꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯩꯕ ꯌꯥꯏ ꯀꯅꯥꯅ ꯁꯣꯏꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯋꯥꯔ ꯊꯣꯛꯇꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯗꯥꯡ ꯊꯝꯕꯗ ꯂꯧꯈꯠꯀꯗꯕꯅꯤ ꯑꯗꯨꯅ ꯃꯣꯛ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯏꯕꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯃꯍꯨꯝꯀꯅꯤꯀꯣ ꯃꯌꯥꯝ ꯄꯥꯡꯊꯣꯛꯏ ꯈꯣꯠꯂꯤꯕꯁꯤ ꯁꯤꯗꯤ ꯑꯐꯕꯅꯦꯅ ꯂꯧꯏ ꯑꯗꯨꯅ ꯑꯁꯤꯗ ꯈꯪꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯋꯥꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗꯁꯨ ꯅꯣꯔꯠ ꯏꯁꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯄꯥꯈꯠꯄ ꯑꯃ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯃꯅꯅꯤ ꯄꯥꯀꯤꯁꯇꯥꯟꯁꯦ ꯑꯩꯈꯣꯏ ꯂꯥꯞꯅꯔꯒꯁꯨ ꯅꯣꯔꯠ ꯏꯁ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯦꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯣꯛ ꯗ꯭ꯔꯤꯜꯒ ꯇꯧꯔꯛꯏꯕꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯁꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯃꯗꯨꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯣ ꯑꯗꯒꯤ ꯁꯤ ꯀꯟꯅꯕꯗ ꯀꯩꯗꯧꯗꯒꯦ ꯍꯥꯏꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯅꯤ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯖꯅꯤꯡꯕꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅꯕꯁꯦ ꯑꯆꯧꯕ ꯂꯩꯉꯥꯛꯅꯤ ꯑꯗꯨꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯦꯠ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯨꯂꯞ ꯍꯣꯜ ꯏꯟꯗꯤꯌꯥꯁꯦ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕꯤꯌꯨ ꯁꯤꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅꯤ ꯃꯅꯤꯄꯨꯔꯁꯤ ꯏꯁꯇꯦꯠ ꯕꯣꯔꯗꯔꯒꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯕꯒꯤ ꯇ꯭ꯔꯤꯠ ꯇꯧꯕꯤꯕ ꯆꯞ ꯃꯥꯟꯅꯩ ꯑꯗ ꯄꯥꯜꯍꯔꯥꯝꯗ ꯇꯧꯈꯤꯕ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛꯇꯨꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯒ ꯍꯦꯟꯕꯗꯤ ꯑꯩꯈꯣꯏꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦꯕ ꯁꯥꯊꯤꯅ ꯍꯦꯜꯂꯦꯕ ꯑꯗ ꯍꯦꯜꯂꯦ ꯈꯪꯅ ꯉꯁꯤ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯈꯤꯗꯕ ꯀꯣ ꯀꯩꯅꯣꯅ ꯍꯥꯏꯕꯤꯈꯤꯗꯕ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯒꯋꯥ ꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯑꯃꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯉꯝꯕꯗꯒꯤ ꯁꯨꯝ ꯅꯥꯟꯊꯔꯛꯄꯗꯒꯤ ꯏꯁꯇꯥꯝꯄꯦꯠ ꯅꯦꯛꯈꯥꯏꯅꯗꯅ ꯃꯤ 3-4 ꯁꯤꯈꯤꯕ ꯃꯇꯝꯗꯗꯤ ꯈꯨꯗꯛꯇ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯞꯄꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯏ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯁꯤꯗꯦꯟ ꯇꯧꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯅ ꯃꯤꯍꯥꯠ ꯊꯤꯅ ꯇꯤꯔꯣꯁꯤ ꯃꯤꯍꯥꯠꯇ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯗꯣ ꯑꯃꯨꯛꯇꯪꯗꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯣꯏ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯒꯤ ꯊꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟꯂꯦꯟꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯤꯁꯤ ꯁꯤꯕꯗꯗꯤ ꯑꯩꯈꯣꯏ ꯀꯞꯅꯤꯡꯕ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯃꯇꯦꯡ ꯄꯤꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯕꯣꯔꯗꯔ ꯏꯁꯇꯦꯠꯇ ꯂꯩꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯁꯣꯊꯔꯕ ꯃꯌꯥꯝꯗ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝ ꯎꯕꯤꯗꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤꯗ ꯇꯧꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯪꯉꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯕꯤꯌꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯏꯁꯇꯦꯠ ꯕꯣꯔꯗꯔꯒꯤ ꯃꯆꯥꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯇꯧꯖꯩ ꯑꯗꯨꯅ ꯃꯣꯛ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯏꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯅ ꯃꯣꯛ ꯗ꯭ꯔꯤꯜꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯖꯤꯜꯂꯀꯥꯟꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯎꯍꯧꯗꯕ ꯈꯪꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧ ꯀꯟꯒꯗꯒꯦ ꯀꯩꯗꯧꯗꯒꯦ ꯍꯥꯏꯕꯁꯤꯡꯗꯣ ꯑꯃꯨꯛꯁꯨ ꯁꯟꯗꯣꯛꯄꯤꯗꯅ ꯈꯣꯠꯇꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯔꯒ ꯍꯌꯦꯡ ꯂꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗꯒꯤ ꯍꯦꯟꯅ ꯍꯟꯊꯅꯕ ꯑꯗꯒꯤ ꯀꯥ ꯍꯦꯟꯅ ꯊꯣꯛꯇꯅꯕ ꯀꯟꯕ ꯉꯝꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯀꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯐꯖꯗꯕ ꯑꯀꯥꯝꯄꯦꯠꯀꯤ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯕꯗ ꯅꯠꯇꯅ ꯗꯤꯟ ꯑꯃꯗꯤ
ꯗꯤꯟꯁꯤꯡꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯆꯥꯔꯖ ꯇꯧꯔꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯤꯔꯦꯛꯇꯔ ꯗꯤꯟ ꯑꯃꯁꯨꯡ ꯁꯕ ꯗꯤꯟꯁꯤꯡꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯗꯤꯔꯦꯛꯇꯔꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯗꯤꯔꯦꯛꯇꯔ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤꯀꯣ ꯔꯤꯖꯅꯦꯜ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔ ꯑꯩꯈꯣꯏꯁꯦ ꯔꯤꯝꯁ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯑꯗꯒꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯑꯣꯏꯔꯒꯁꯨ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤ ꯂꯥꯏꯌꯦꯡꯁꯪ ꯑꯃꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯝꯖꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯅꯥꯗ ꯌꯦꯛꯇ ꯂꯩꯕ ꯍꯦꯜꯊꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯅꯝꯕꯔ ꯋꯥꯟꯗ ꯊꯝꯃꯤꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯀꯩꯀꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯀꯩꯅꯣꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯀꯣ ꯂꯨꯆꯤꯡꯕ ꯏꯃꯨꯡꯗ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯨꯆꯤꯡꯕꯗꯒꯤ ꯃꯥꯒꯤ ꯁꯖꯠ ꯁꯑꯣꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯣꯔꯦꯜ ꯕꯤꯍꯦꯕꯤꯌꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯗꯤꯗꯤꯀꯦꯁꯟ ꯀꯣ ꯑꯗꯒꯤ ꯂꯣꯏꯅꯃꯛꯁꯦ ꯃꯥꯒꯤ ꯑꯗꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯗꯤ ꯑꯗꯨꯝꯕꯁꯦ ꯃꯆꯦꯟꯗꯨꯕꯨ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯂꯨꯆꯤꯡꯕꯅꯤ ꯏꯃꯨꯡ ꯑꯃꯗ ꯃꯃꯥ ꯃꯄꯥꯅ ꯀꯣ ꯃꯃꯥ ꯃꯄꯥꯗꯒꯤ ꯉꯥꯡꯊꯣꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯒꯤ ꯃꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯀꯣ ꯁꯨꯕ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯆꯥ ꯃꯁꯨ ꯌꯦꯡꯉꯝꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯂꯤꯡ ꯑꯃꯅꯦ ꯑꯗꯨ ꯊꯣꯛꯑꯒ ꯑꯉꯥꯡꯗꯣ ꯐꯗꯣꯏꯅꯦꯕ ꯏꯃꯨꯡꯗꯨꯒꯤ ꯇꯝꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯊꯣꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯊꯣꯛꯂꯦ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯊꯣꯛꯂꯗꯤ ꯔꯤꯝꯁꯀꯤ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯑꯩꯈꯣꯏ ꯇꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯔꯦ ꯃꯣꯏꯅ ꯍꯥꯏꯅꯤꯡꯕ ꯃꯣꯏꯅ ꯄꯦꯟꯗ ꯋꯥꯍꯩ ꯏꯔꯦ ꯂꯥꯎꯔꯦ ꯈꯣꯡꯉꯦ ꯀꯣ ꯇꯧꯔꯛꯑꯦ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦꯕ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯊꯥꯛꯇ ꯂꯥꯛꯇꯧꯔꯕꯅꯦꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜ 10ꯗꯒꯤꯅ 16 ꯐꯥꯎꯕ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯃꯍꯩ ꯇꯝꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯣꯏꯒꯤ ꯑꯃ ꯄꯥꯡꯊꯣꯛꯄꯅꯤ ꯄꯥꯡꯊꯣꯛꯄ ꯑꯗꯨꯗ ꯃꯣꯏꯅ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯗꯨꯋꯦꯠꯀꯤ ꯁꯥꯕ ꯑꯗꯨꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯎꯍꯟꯅꯤꯡꯗꯕ ꯎꯕ ꯑꯗꯨ ꯇꯧꯕ ꯀꯥꯟꯗ ꯎꯠꯊꯣꯛꯄ ꯀꯥꯟꯗ ꯍꯥꯏꯅ ꯑꯗꯨꯝꯕ ꯀꯌꯥ ꯇꯧꯕ ꯌꯥꯎꯏ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯅ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯀꯧꯔꯦꯒ ꯃꯣꯏꯒꯤ ꯔꯤꯄꯣꯔꯠꯅꯤꯀꯣ ꯅ꯭ꯌꯨꯁꯄꯦꯄꯔ ꯐꯣꯡꯗꯣꯔꯛꯄ ꯑꯇꯩ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯔꯤꯄꯣꯔꯠꯅꯤ ꯑꯩ ꯏꯁꯥꯃꯛꯇꯤ ꯑꯗꯨ ꯌꯥꯎꯔꯨꯕ ꯅꯠꯇꯦꯕꯀꯣ ꯐꯣꯡꯗꯣꯔꯛꯄ ꯃꯌꯥꯝꯗꯒꯤ ꯀꯧꯔꯀꯥꯟꯗ ꯑꯗꯨꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔꯅ ꯑꯦꯖ ꯑꯦ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯅꯪ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨ ꯂꯥꯜꯂꯤ ꯑꯗꯨ ꯇꯧꯔꯒ ꯇꯧꯒꯅꯨ ꯍꯥꯏꯗꯕꯤꯗ ꯏꯁꯂꯦꯡ ꯋꯥꯔꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯒꯤ ꯑꯃꯅ ꯗꯤꯔꯦꯛꯇꯔ ꯑꯃꯒꯤ ꯑꯣꯏꯅ ꯉꯥꯡꯒꯗꯕ ꯋꯥꯗꯨ ꯉꯥꯡꯗꯕꯗꯤ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯣꯏꯅ ꯈꯜꯂꯨꯗꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯃꯣꯏꯅ ꯉꯔꯥꯡ ꯁꯦꯗꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯅ ꯃꯣꯏꯅ ꯗꯤꯔꯦꯛꯇꯔ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨ ꯇꯧꯒꯅꯤꯅ ꯆꯪꯁꯤꯜꯂꯛꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯍꯥꯏꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯆꯩꯕ ꯉꯥꯡꯕ ꯉꯥꯛꯇꯅ ꯋꯥꯈꯜ ꯇꯥꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯜꯂꯨꯔꯤꯕ ꯁꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯏꯁꯨꯅꯤ ꯑꯩꯒꯤ ꯃꯍꯩꯔꯣꯏꯅꯤ ꯍꯥꯏꯔꯒꯅ ꯐꯖꯅ ꯃꯣꯏꯗ ꯍꯥꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣ ꯀꯔꯤꯒꯤꯅോ ꯑꯗꯨ ꯑꯥꯏꯟꯒꯤ ꯀꯥꯏ ꯁꯤ ꯇꯧꯕ ꯌꯥꯏ ꯃꯇꯨꯡ ꯇꯧꯒꯅꯨ ꯃꯇꯨꯡ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯦꯖꯦ ꯑꯩꯈꯣꯏ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯅꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯀꯅꯤ ꯅꯣꯏ ꯇꯧꯒꯅꯨ ꯍꯟꯗꯛꯀꯤ ꯑꯣꯏꯔꯗꯤ ꯅꯣꯏ ꯉꯥꯛꯄꯤꯔꯦ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯕꯨ ꯐꯖꯅ ꯊꯥꯖꯤꯟ ꯈꯣꯝꯖꯤꯟꯕ ꯑꯗꯨ ꯃꯣꯏꯅ ꯂꯥꯜꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯕꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯇꯥꯛꯄ ꯑꯗꯨꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯔꯕꯅꯤ ꯑꯗꯨꯐꯥꯎꯗ ꯑꯩꯅ ꯂꯧꯗꯕꯅꯤ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯂꯨꯆꯤꯡꯕ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯀꯠꯊꯣꯛꯄ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯕ ꯇꯥꯏꯌꯦꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯈꯤꯇꯪ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯒ ꯅꯣꯡꯃꯩꯅ ꯇꯧꯕꯗ ꯀꯥꯞꯀꯅꯤ ꯑꯗꯒꯤ ꯐꯠꯇꯕ ꯋꯥꯍꯩꯗ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝꯕꯒꯤ ꯊꯃꯣꯏ ꯁꯣꯛꯄꯗꯨꯒꯤꯗꯒꯤꯅꯤ ꯃꯍꯩꯔꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯍꯧꯔꯛꯇꯅ ꯇꯧꯔꯤꯁꯦ ꯁꯤꯃꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯑꯣꯃꯦꯁꯟ ꯀꯃꯤꯁꯟ ꯑꯗꯩ ꯉꯥꯛꯄꯤꯕ ꯇꯧꯕꯤꯕ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯏꯔꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯁꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯩꯁꯤ ꯂꯥꯜꯂꯒꯁꯨ ꯂꯥꯜꯂꯦ ꯍꯥꯏꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯁꯤꯀꯣ ꯑꯗꯨꯒ ꯍꯦꯛ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯂꯨꯆꯤꯡ ꯀꯣꯛꯁꯤꯗ ꯐꯠꯇ꯭ꯔꯒꯗꯤ ꯉꯥꯎꯗ ꯑꯉꯥꯎꯕ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯁꯨ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯁꯨ ꯑꯗꯩ ꯁꯤ ꯑꯦꯁ ꯑꯣꯁꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒꯁꯨ ꯂꯨꯆꯤꯡꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯒꯨꯜ ꯀꯠꯊꯣꯛꯄ ꯍꯥ ꯃꯤꯌꯥꯝ ꯃꯇꯝꯁꯤꯃ ꯑꯣꯏꯕ ꯄꯨꯝꯅꯃꯛꯇꯣ ꯃꯈꯣꯏꯗ ꯂꯩꯔꯕ꯭ꯔꯥ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯀꯌꯥꯝ ꯇꯧꯔꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯣꯏꯔ ꯈꯪꯗꯕ ꯇꯧꯋꯦꯕ ꯂꯨꯆꯤꯡꯕꯤꯗꯤ ꯍꯥꯏꯔꯒ ꯃꯁꯥꯅ ꯑꯥꯏ ꯑꯦꯝ ꯗ ꯂꯤꯗꯔ ꯀꯥꯏꯅ ꯍꯥꯏꯔꯒꯀꯣ ꯑꯥꯏ ꯑꯦꯝ ꯕꯦꯁ ꯂꯤꯗꯔ ꯀꯥꯏꯅ ꯍꯥꯏꯔꯒ ꯌꯥꯗꯦꯕ ꯃꯥꯁꯤ ꯕꯦꯁ ꯂꯤꯗꯔꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯥꯏꯍꯟꯒꯗꯕꯅꯤ ꯃꯤꯌꯥꯝꯅ ꯑꯗꯨꯅ ꯍꯥꯏꯒꯗꯕꯅꯦꯕ
ในทางเราปกติเราค่อยหายเราคนลิเทอร์เนี่ยนะหายแม่มด้านนี้จ้ะแล้วตรงนั้นคุยอิริมสกุลบอกคุยเลี้ยงจักรบอกคุยจูบอินสติทูตคุยมีอนาเลงก์มาดีเลยเนี่ยมันนี่อะไรเมดิคอลอินสติทูตเลยมันนี่อะทุกโมดูลเมดิคอลตั้มบลักบอกคุยตั้มมีว่ามาตัวบอกคุยไม่รู้สิ่งอะไรชูกว่าบอกกันมาพุ่งพาราไปเนี่ยखालीอะทุกมาดูก็ดีเรคเตอร์ก็รู้นะว่าวันอารามทับว่าตัวเรียนนะข้างเงาสูอะทุกช้าๆนู่นตัวกุนก็พัฒนาไว้นะพัฒนาไว้ที่ใครตัวเนี่ยบ่พัฒนาให้ไปตัวกูตัวให้มาดูตัวน่ะชาวเงี้ยให้นะคุยเฮ้ยดอกมีทำให้ชกปะตัวว่างางเงี้ยให้ไปนี่กว่าอีนั่นดีกว่าให้ไปตายก็ดียามนั้นด้วยสูแล้วแบบที่นี่อาจจะมาตรงกับตัวบิกนู่รู้จึงแบบโอ้ยบางทีกุลเซนบิวมันมุงเดาร์สมาปามโอ้ยบางทีกุลดอยังไงพ่อมาม่าไอเดนพอร์ไอเดนมาร์ก็อะทุกโอ้ยแล้วก็ดีอะคนรู้จึงไม่ยามมาถึงนักวารีรู้จึงไม่ยามมาถึงมันเป็นปุระเชียโชว์แม่ไม่ใช่กุมโชว์ว่ารู้จึงไม่หาทางไงบ่ก็ako sito ba ko gi sahi ni pha gi lan gi ako gi aroi ba ngana jul gi ahum ga ko adu hekda mi ahum da ako pang thop pa thorum adu mong to so ko gi pam khuding je pang thop ton toru ga mota ko mina pang thop du punna ko emat ni na haibu du pangam da ba lu ching ba ngak da lu ching bing ngak da ngai ba adu gi le ba su gi le ba ako gi gargamen manipur gamen ji makha da le ba department ma mai le na department si gi le ba ko thong director ko ani chief engineer aja ko lu le di ko adu mong na ai se director mo me gi gun che la bra ai adu che la bra ai kha da le ba ai staff bayam adi department je pa da function to ngam bra कर्मचारी मैम पुन बतम जन कार्य बतम जन फाइल वर्क तौरिब्रा करप्शन लोई छि लैयेब को अदो लुसिंग बा हाइफिना ai हाइनि कोक नि मिबि जे कोक सिंग गाव अंगाव हाइरि नेबा अदो लुसिंग बा अंगाव बा लुसिंग बा वही फजदबा लुसिंग बा मिसि मिखाइ नाइबा लुसिंग बा करप्शन तौबा को हाइबगुम रोम दा खोगी सत नहन ददबा लुसिंग बा छिना काथोक पर मांग थाइ फ्यूचर की तुमगी फ्यूचर जनरेशन की खली मैया पुन गुमा लुसिंग ने अफब ओय हाबदो हायनसी अदुना इलिमस्की ओरबा डायरेक्ट की वाथोक थोइ बिसे नुवाइते अदुना कन अनमरदसु खादोंनरगना लालगा सोयरगदा सोयरे ai saur ngang gi bani ai ha jom ni ko ai si tawre har kana koi gi tawchi manipur se chai ani tawdar la nang la bani aduna manipur gi orba koi gi mai masing tamam orba education sector ga bai le no mai pro kang kong sai lak pala bani aduna rim skuma ko medical ana la yeng jeng dorba doctor tamjiri ba motor mai pro bak swan la taru bai ba se yamna nuai to amani masi khanbi re ga ne amang mo so atung ni kana ni heli se ka du de gi ha be mun khanbi re ga na lo shin si ai ai